खुरमजरी मियंग ताबिरिबा पुमनमकपु तारामना ओक्सरी हौजिक अहानबदा मरुओइबा पाउसिंग कांग्रेस बीजेपी मराल थंगजिनबगी महुत्ता मणिपुर कन्ननब होनमिनबना हेन्ना फगनी हाइना यूसीएम की प्रेसिडेंट सुनील करामना हाइख्रे डिस्ट्रिक्ट पुलिस जिरीबामना आइना यादब मितुप सिंगसंगलक थिंगननब लौखटप खोंगथांगदा ngasi ट्रेन लाकपा मियो यांखैनिथोय चेचांग यावरमदबदगी हलनख्रे भारत के प्राइम मिनिस्टर अहमलक ओरमलबा अटल बिहारी वाजपेयी की अरोइबा मथौ मंगम पांगथोख्रे हौजिक मपुंगोइबा पाउ बिजरे कांग्रेस बीजेपी मराल थंगजिनबगी महुत्ता मणिपुर कन्ननब होनमिनबना हेन्ना फगनी हाइना यूसीएम की प्रेसिडेंट सुनील करामना ngasi यांगंगपोकपी बाजार चथखिबा मियामगी वकत मिफमदा हाइख्रे आर्टिकल 371 क्लोज A नत्रगा मानब एक्ट सेमदुना मणिपुर चनहनबा यारोय हाइदुना यूसीएम यावना लमदम अदोमगी क्लब ऑर्गेनाइजेशन नुपीगी संस्थान कयाना पुन्ना सिंदुना चथखिबा वकत मिफमदुदा सुनील करामना मखातारादुना मणिपुर असि कांगलुप कया पुंदुना खुंदादुना लैरिबा लमदम अमने भारत सरकारना कांगलुप अमखकी इंटरेस्टा मणिपुर थुगाइबा यारोय फ्रेमवर्क एग्रीमेंटना मणिपुर काहेनबा याबा वफम यावरमलबदी जुन 19 गी थौदोक्तगी हेना साथीबा फिबम अमदा लाकनी हाइबसी स्टेट सेंट्रल गवर्नमेंट खंग चुमगनी एमएलए हुमफुना करमना मणिपुर कनगनी हाइबदो अथुबा मतमदा लेप्तुना अरोइबा वारोइसन पुरकपना फगनी हाइकी लाइबाक काइदिङैदा एसिपिशियल सेसन हाना खनरगा मदुगी वारेपो गवर्नमेंट ऑफ इंडिया दा अमुकन थाबनी अइगोगी फिरेपसे हंजन मंजन थाबदा करी काइगे सिनिदा पार्लियामेंट सेशन से फमगिद्रे यामना काहेना अथुवा काइ लेत्रे मरमदुना अमुकना तांग कुंदो हुमदोइदा असेंबली सेशन दा लौरबनिना तोंगा नमुक अहिनबा स्पेशल सेशन कौबगी मतौ ताद्रे अथुबा लेत्रे हाइदना ngasiगी लैंगा गसिना थमनी मोइने लेबाक कायरोय हाइना खनबो ओरगदि फारे करिगुमदा लेबाक सिकायरबा मणिपुर जी सिंगुप सारा तुगारबा मदुगी दायता पुनम ngasi पालेबल सरकार से पुगदबनी अबसो इंडिया गवर्नमेंट पुगदबनी डिस्ट्रिक्ट पुलिस जिरीबामना असम फाउदुना मितोप सिंग संगसिनलकपा थिंगननब ड्राइवता ngasi इराइगी पैसेंजर ट्रेन तोंगदुना लाकपा मियो यांखैनिथोय चेचांग यावरमदबदगी हलनख्रे जिरीबाम पुलिस की एसपी मुबीगी चेरोल अमना इराइ खुदिंगी जिरीबामदा पैसेंजर ट्रेन लाकलिबा असिदा मितोप सिंग संगसिनलकपा याबगी ओइथोकपा लैबना डिस्ट्रिक्ट पुलिस ना ngasi चेक तौबदा नुपी तरा अमसुंग अंगांग तरा यावना पुन्ना मियो यांखैनिथोय मसागी सक्ताकसे अमसुंग ट्रेन टिकेट यावदना लाकपा थेंगनखिबनी मखोय अयामबना फोंदोरकपदा जिरीबाम अमसुंग बंगाई चुंगपावगी लम येंगबा लाकपनी अदुबो लम कोइरकपगी मिंगदा जिरीबामदा लैथा हौननबगी चिंगनबा लैबना डिस्ट्रिक्ट पुलिस ना हलनखिबनी ममांगी इराइदसु ट्रेन तोंगदुना लाकपा मियोय 53 मसागी सक्ताकसे यावदबदगी हलनखिबा लैरे हाइरे प्राइम मिनिस्टर ओइरंबा अटल बिहारी वाजपेयी की अरोइबा मथौ मंगम लेबा की थाकता इकाई खुमनबगा लोइनना महात्मा गांधी मार्ग न्यू दिल्ली दा लेबा राष्ट्रीय स्मृति स्थल दा अरोइबा मथौ मंगम पांगथोख्रे अयुक पुंग मापनदगी पंडित दीनदयाल उपाध्याय मार्ग दा लेबा बीजेपी हेडक्वार्टर्स दा महाके हक्सांग थमदुना पार्टी असिगी लुसिंगबसिंगना इकाई खुमनबा उतखी थौरमदुदा नेशनल प्रेसिडेंट अमित शाह प्राइम मिनिस्टर नरेंद्र मोदी अतई मिनिस्टर सिंह मणिपुर की चीफ मिनिस्टर नोंथोंबम बिरेन सरुक याखी पार्टी की ऑफिस तगी अरोइबा खोंगसत ओइना स्मृति स्थल दा पुरक्तुना नुंगथिल पुंग मरी मखाइदा अरोइबा मथौ मंगम पांगथोखी थौरमदुदा मालेम गे लेबा कयागी लुसिंगबा सिंगसु सरुक याखी मसिमगना महागना इंडिया की लुसिंगबा अमा ओइना मालेम गे लेबाक सिंगना कया यामना इकाई खुमनबगे हाइबदु ताकले अखोइगी दिल्ली पाउमी सेराम राजेशना अयुक्तगी हौना वाजपेयी अरोइबा खोंगसत असी कवरेज तौखी यूनियन एसआरडी मिनिस्टर प्रकाश जावडेकर सु उनखी लुसिंगबा असिना लैखिदबा असी अचौबा मांगजबा अमनी फोंदोखी आपके साथ में जुड़ी राष्ट्रीय समिति की मामा प्राइम मिनिस्टर बिहारी वाजपेयी की डेलीगेशन क्या तोंगा तोंगा अतोप स्टेट की म्यूजिक सौ याकी प्राइम मिनिस्टर मनमोहन सिंह मरोइना यूनियन मिनिस्टर मेन गेस्ट की थोपी
Last facility, New Delhi. बीजेपी मणिपुर प्रदेश न सुसिंदुना पार्टी असigi ऑफिस ता अटल बिहारी वाजपेयी लेखिदबदा अवाबा फोंदोखी ngasi पार्टी असigi ऑफिस ता पांगथोकपा अवाबा फोंदोकपा मिफम अदुदा मिनिस्टर नेमचा किपगेन एमएलए वाई राधेश्याम हानेगी प्रेसिडेंट मैनम भरत डॉक्टर हबम बोर बाबू वाइस प्रेसिडेंट सलाम जोय एसएस प्रेमानंदा केएस लोकेन अमदी पार्टी असigi saknairaba miyoy kayana saruk yabaga loinana leikhidraba अटल बिहारी वाजपेयी की मितमदा लैसु कतने इकाई खुमनबा उठखी ताम अहुमलक इंडिया की प्राइम मिनिस्टर ओइरंबा वाजपेयी हिंगलिंगै मतमदा लोइनरकपा बीजेपी मणिपुर प्रदेश की हानगी प्रेसिडेंट मैनम भरतना बीजेपी मणिपुर प्रदेश का वाजपेयी गा लेइनरकपा मरी अमदे वाजपेयीना इंडिया की दमक लौरंबा थौदांगी मतंगदा वफम कया फोंदोखी 1981 की मे तांग तरुक वाजपेयी जी इम्फाल थुंगली आम सेंगना हारगदी माबु रिसीव तौबिनगसी अखोय मी खरजंग चल मागे रिसेप्शन मचा मा जीएम हॉल से तौवे अखोय की लेजरीबा फैमिली की मी खरा अखोय खरना चेलगा माबु रिसीव तौबदो हौजिक की मतम जिदे येंगरुगा तारगदी ओथोदा पेनिंगाय ओइदे UCM na nesa nongpok sekmai amadi apun mamaira pai bilup ka khosam na duna sikhong sekmai kaithel da su miam na wakat mifam chathaki ngasigi khongjang aduda UCM gi president Sunil Karam organizing secretary NG Dev secretary KS Athauba nesa gi president W Tombasu saruk yaki हाना प्राइम मिनिस्टर ओइरंबा अटल बिहारी वाजपेयी ने लेखिदबदा कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन मिनिस्टर करम श्यामना नुंगाइतबा फोंदोखरे बपुपरादा लेबा महाकी ऑफिस ता पांगथोकपा थौरमदुदा लोक जन शक्ति पार्टी की थौपुबसिंगसु सरुक याखी मिनिस्टर करम श्यामना लुसिंगबा असिना लेखिदबा असि मेंशनबा ngamlaroidaba awatpa ama lehauragani haiki suma misak amana lekhidaba sida koi thamoi sona nungaitaba loina na imung manung ya awabadasu याजरी अटल बिहारी वाजपेयी ने लेखिदबदा बीजेपी मोइरांगना सिंधुना मोदी भवन मोइरांगदा अवाबा फोंदोकपगी थौरम अमा पांगथोखरे थौरम अदुदा एमएलए पी शरद चंद्र मंडल की प्रेसिडेंट अब्दुल हमीद बीजेवाईएम महिला मोर्चा की थौपुबसिंगसु सरुक याखी वाजपेयी ने लेखिदबदा बीजेपी तमिलनाडु डिस्ट्रिक्ट अमसुंग तमिलनाडु मंडल नसु अवाबा फोंदोकपगी मिफम अमा मंडल की ऑफिस ता पांगथोखी थौरम अदुदा मंडल की प्रेसिडेंट पीएस फुनगान वाइस प्रेसिडेंट ग्लैडी डिस्ट्रिक्ट सेक्रेटरी केजी मैथ्यू सुसरु याकी अटल बिहारी वाजपेयी ने लेखिदबदा मोरेदा लेबा गवर्नमेंट ऑफिस सिंग अमदी पुलिस स्टेशन सिंगदा इंडिया की फिराल तंखाई सिंथदुना अवाबा फोंदोखी मोरेदा लेबा बैंक अमदी मही तंफम संग सिंगसु सुती ओइखी मणिपुर की अपुनबगी सक्तम काहन बिगनो हाइजबगी महुत्ता काइबा यारोय हाइदुना मियामगी मिहुत ओइरिबा एमएलए सिंगना असेंबली फमदुना रिजाइन तबगी वारेप लौबना हेन सिंथाबा याबा वारेप ओइगनी हाइना जेडीयू मणिपुर की प्रेसिडेंट हंखन फाउ ताइतुना ngasi जेडीयू की ऑफिस ता हाना प्राइम मिनिस्टर ओइरंबा अटल बिहारी वाजपेयी लेखिदबगी अवाबा फोंदोकपा थौरमदा हाइख्रे महाकना मखाताना फ्रेमवर्क एग्रीमेंट की वारोइसिन मतम यरकपदा मणिपुर की अपुनबगी सक्तम दा सोखलकपा याबा वाफम यरंबा याय हाइना मियामना मिपाइबा पोकनरे फिवम असिदा कांग्रेस बीजेपी अमदी अतै पॉलिटिकल पार्टी सिंगना राजनीति तौनबगी महुत्ता चपचाबा वारेप अमा लौबना अचुम्बा खोंथांग ओइगनी हाइखी Rule of Procedural and Business of Conduct की दजावबा resignation format to the खक्तंग द sentence some of the form अमा fill up तोरगस MLA हुमफुगी signature SM speaker ना फंगमका न करेगी इंडिया सरकार इंडिया की लीडरशिप सिंगदा फुरोय जेरोय दौरिबनो हाइजरीबा मसिसे अखोय जेडीयू नदी मयामना CSO मयाम पुमनमक ना तौरिबसे थागतचै अमसुंग अखोयसु तौबा याबा करिनो निंगहनबा लेतना अमसुंग अखकबा लेतना तौगनी तौसु तौरी तौसु तौरक तौखिनी अदुगी मथक्ता मेजॉरिटी पार्टी ओइरिबा सिंगना मसिगी मतांग खनथबा मतमदी ओइरबरा हैना खल्ली हानगी प्राइम मिनिस्टर अटल बिहारी वाजपेयी ने लेखिदबदा हाना राज्य सभा के एमपी ओरंबा बीडी बैरिंग कम्युनिस्ट पार्टी ऑफ इंडिया मणिपुर स्टेट काउंसिल शिवसेना मणिपुर स्टेट मुस्लिम राष्ट्रीय मनसना अवाबा फोंदोरकले
Manipur University ki wathok asiga mari lenana ngarang maike ohumgi mifam pangthoktuna high level independent inquiry committee semduna thigat hanana ba yanakiba wafam dangasi tang tara taret ki manungda mari lenaba singna inquiry tawnana bagi order thokani haina yanakhrabasu hojik phawbagi oinadi lenga ki maike degi order amata thorak palaitri haina motagi wangangloi enjini maina phongdokre mahakna makatana thokadawriba order aduda university ki maike degi yaningba wafam oiragadi khongjang khara thaidok thaijin tawraga Ruising examination haidokpa amadi naune admission tawnana ba khotnagani amaromda BCAP pandena suti laukiba August ki tang 13 da nimit suragani mahaki suti loiraduna university asida nampuda hanagum changsilak labadi madugi mayokta university ki maikaidigi chapchana thengnagani inquiry committee aduna pirakpa report ki matung inna mahaki mathakta chapsaba action laugadabani hauzik phawbagi oinadi university ki khongjang handokpa leiti haiki Huji Paudi call up Togiva, suspend Togiva Late, inquiry committee formation gi order ama MI Saraki Tarakadu, the Ikoina Kanagivedu, Mayek Shangna, Yamna Chumba Monga, Ibir Agadi, Koi partially strike suspend Toraga, examination Haidoga, Ming Chalalaga, Kogi Satragi, Amadi, Perensingi, Nunang was Ikonava, Ikoi Yam Tunan. University normal the Hanjalan Hona Jagi Haibani, inquiry report as Horaga, Madugi report adu Ponga action loba adu how Epi Pandesi Shuti the Tangodabani, Haiwa Masini, Yanaki Adubu, Epi Pandena, Madu Indadana, Magi Shuti, Tari Contra, Loibasida, Namdan Sanctil Lakatra Haibasi, Koinami Pivasupoi, Masi Lapataradi, Satra Singla Maga Munava. Topadagi, Karigumba, Ikoya Yanakiba, Strike Lucian Belusan, the Bagi Wapamasi, Amo, Hangtorokatra Haibasisu, Lajari. Manipur Sarkar na August tara amadi tara tarukta State Assembly session tawgani haram laga tawkhidaba asi chatnarol da phajadaba tarai na lawba assembly ki matik magun hanthan ba thawong ni haina hanagi minister oirambata natana opposition ki su leader ama oiramba veteran politician Okram Joina phongdokre ngasi mahaki yumda pangthokiba pawmising unabada mahakna makatara duna parliament amadi State Assembly asi kauraga hekta yaithokpa yabra tawning bagi mawong asi chatnabra hangki handak sathakiba assembly session adu July kulhum doida speaker na adjourn tawki aduga state government na leibak ki hojik oiriba issue asi yenglaga August 10 da kauragani amuk haiki matung tarakpada August 10 tarukta amuk yaithoklaba matung handak ta mifam asi pangthoklaroi haina phongdokkiba asi angakpa poi hojik leiriba leibak ki phifam asi yenglaga sarkar asina athubada assembly session kauba tangai phade phongdokki leiriba baro chakana porpasi ontong yamna ngai waiba aduga manipur gi Ekogi Hujik Laiba Langak Londa, Akai Piraktana Manduna Manipur to Ibe, Asopa Sing Cheptaba, Wafa Manan, and Lowe. Assembly Pamni Highway, Toki Hiba, Amuye to Hiba, the corner Pamro Hydna, Assembly Kaubu Wafam Zida, Yam Tayang Tasoina, Yam Hatu Hatuna, Togivadu, Anton of Hazadava, Sanadaba, Pretty Parliamentary history, Anton Hazadaba Pone, Aduga Loinana, Assembly Famdana, Equi Wafam Jenningtina, Equi Canavana. NIT ki faculty lobagi interview Kolkata ta tawgani habasi maram sade Imphal da tawdrapati JC ILPS students wing na akan bakhong jangjang silagani haidi ngasi segaro ta pangthokiba pawgami famda wingas ki convener Manjit Sarang Themna Manipur da leiriba National Institute of Technology ki staff lobada Kolkata da pangthokani habasi wahang kaya hangningai oi masina lamdamasigi phurupcha kaya gi kodong saba manghan gani hiramasigi matangda institute asigi director da su ai bazerol piduna khangan kibelai khrabane athuba matamda mari lenabasingna bideng sangduna Imphal da center organi haibagi notice thokadabani natrabadi Manipur gi NIT muthatkani haibana singma khongjang kaya sangsilakpa yai haiki National Institute of Technology NIT ase koi masage ba chapchaba koi permanent campus ma Langol Imphal da leiri ba se masida interview pangthoktana to pa mafum moda ship torkanda pangthokna ba khona bai ba se miyam ge badugumba resistant movement lakna ba ngasi gi lenga ka sina amadi NIT na sinbane na student wing na lawe maram na kudakta postponement torkanda ai interview si Imphal da pangthokna ba matamama reschedule to bigda ne abasi yesel student wing chapchawa firemni karigumba NIT Manipur na koi Manipur da interview pangthok taba taragadi tholokpa thoringdaba thodok sing director ngasi lenga kamadi NIT Manipur na tawdang logodabani Guru Mayum Jiteswar Sharma amasung Thangjam Satish ki asiba hakjang sinagadabani Gypsy Satish Prem RK Ronald amadi PS Naubigi Arun Memihar government na CBI natraga SIT de sinaduna tigarhan gadabani haba demand nga sisu Andro Yaripok amadi Kakwa Bazar da wakat mifam jathabaga loinana miyamgi mifam pangthokre
All Andro Maira Paibi Association na Sinduna Andro Bazarda Apun Banupi Kunai Lamjing Maira Lupna Yaripok to Pukri Asoba Mapal Community Hall JSC Amati Sklo na Sinduna Kakwa Bazarda Wakat Mifam Sathaki Miyam gi Mifam Aduda Committee on Human Rights Manipur gi Chairman Pulindro Konsamna Lalhauba Oiro Misambu Oiro Faraga Wayel Zathadana Hatpayade Assam gi Ranga Paharda Mioy Manga Asi Faraga Hatkibagi Manungda Asiba Haksang Ani Phauba Phangandaba Yaningde Misi asigi atumba wayel pangdriba fauba kongjang jangsin pamto I hairi lalhuba yawgera yawroida mibu trial todna farga halamatungda punjan dead body bok phangni dbai base very unfortunate masi strongly I on behalf of the civil society organization of Manipur sigi byaptai strongly condemn tobugulena makha tarak pasumba jesino oigera natraga tongan ba imung manung oigera jangsalakpa for justice pangnana ba adumba democratic oiba kongjang mayam su koi committee on human rights amadi amuko loinana koi samina jeri ba dugumba ekoi leiba civil society organization mam sing asne koi fully mase koi support dawani amasung struggle koi tobada koi sok yakigani Chahina ribi nupi masa amabo namthak tawraga nupi oibigi kai khumnaba manghanbada chenaba miyoi Kaksing police na faring asi SP ki office da pangthokpa pawgi mifam amada SDPO Kaksing P Sibdas na poksoga mari lenaba case Kaksing district ta nomagi hengalakle masida nupi masa singna jackson magaloinana mama mapa singnasu nupi masa singkari tawri habadu yangsin biyo haiki SP Victoria Yangkhomna masala raba miyoi asina pakhang saraga sahi nauribi nupi masa amabo chelabani haina puraga July 18 gi nimidang wairamda Kansipur gi mafam amada hundoktuna thamlambani mobile phone lana sizinaduna phone gi khuthangda sak unaduna nupa nupi nungsinabagi chang yamna wangkhalakli mama mapa singna angang singbu ningthina senabiraga kudong thiba kaya asidagi ngakthoknaba hotnamina si haiki nupi macha sida natana atopa nupi macha da so sugumba nam thak to bagi khoi da investigation sida phangle hairiba nupa sina magi medium si phone gi through that nupi macha se khangna raga hairiba cheating yauraga nupi si buijet manghan bikhibani sugumba accuse si pharak padai habna egi team uyamna thagat ba pomdok chari laman sing da haijaning badi angang sing uningthina senaraga sugumba phone ki through or masakhang do mi singa dinner ko matamda kana yeng chan biduna hairiba tam thiraba khoi crime asi thoktana ba honhan biyo Kaksing police ki kangbu amana silver ne saba kilo ama makhairom gi oigadaba laiteng sing Imphal gi temporary market talai basana lupa yon ba dukan ani degi recover tawbangam khre polam sing asi Kaksing bazar dalai ba dukan ani degi thasigi nipan amasung mapan gi lona ahingda thong phakai raga huran ki ba polam sing ne jenaba miyoi sing phagatuna huran ki ba polam sing asi phangbangam khibani haide Ngarang Zelangrong gi ban manungda Imphal dagi passenger puduna chatkiba cruiser gari ama kaifundagi ising tapam haina khangna ba mafam aduda mai thakiba amade atopa cruiser gari amana thugai kiba aduga mari lenana kaithel manbi post ki incharge mathok section dabadagi thabak tagi suspend tawkhre Amaramda Imphal Jiri lambi gi charoi pandongba khulmaya da ban sagot pani singnaba singna Jiri bamdagi Imphal thoklakpa acha athak purakpa gari mai thakibagi matangda Jiri police station gi SI ama thabak tagi suspend tawkhre haire thokdok adugi matangda inquiry ama chathaba hokre Nimit mangani chathagadaba Ramayan wari liba kumhai moirangkhom bokul makhong dalai ba bhakta ashram ground community hall da hokre repertory of wari liba Manipurna Rising Youth Organization ga khusamnaduna pangthokkiba festival hakdokpagi thoramda ningthau laisemba sana jawba JN Manipur Dance Academy gi director L Upendro Sharma repertory of wari liba gi president ke kunjo susaruk yakhi ningthau laisemba sana jawbana wari liba art form yauna akhoigi culture asi asibu nungsijaba miyoi singna yokhat panatana horak liba mirolna masibu yokhat ningbagi chang yamna hantarak le haike haurai bana singsida akoigi social value ma akoigi pai puna thambiramba akoigi thaksi khasi thogalol chanabi siuma mayam jinga sidi lain laisu hayaba na sing mayam jing nomo gi akoigi sumwala ko dunga sidi akoigi khunai se mayam na culture da sports da yamna chawkhane hariga su culture tawjaba kharana madunga aga leibana tana ayamba khunai sin laiba akoigi miyam di culture du de lapho ga lebi ha bismai haijen
Framework Agreement na Manipur gi ngamkhai kaiba yaroi Article 371 Clause A natraga manaba exam na Manipur da chana hanba yaroi haiduna ngarang numidang wangkhem bazar dagi hauraga yaripok bazar phauba maira gi khongsat ama satkhre UCM gi bidyang makha da thawbal wangkhem apunba maira paibi nupi lup amadi wangkhem youth club ani na punna sinduna satkiba khongsat aduda karigumba phibam amata da Manipur gi saktam ka henba yaroi lalau lup ama pe na bahana bada Manipur gi apunba gi saktam thugai ba yaroi haiba kholau kaya lauki KSNA Yalomi Kanaba Khongjang Jangsinba Hauragani Hairi Lup Asigi President and Chetana Thokpa Cherol Amana Thangmaiban Sagolban Uripok Kangpokpi Sugnu Bisnupur Wangkai Jiribam Assembly Constituency Dagi Hauraga SC Kudingmag Yalomi Singi Rajab Tau NRC update taunaba atuba matamda commission ama semgadabani Citizenship Amendment Bill na Wangnongpok state singda satnaroi haibagi provision ama hapkadabani Sidul ka samasung Sidul tribe lista yauriba angami ralte sema simte sute dhumi dhopi musi ranidar namasudra patni amadi sutradhar loktokadabani Kachanaga Enimijo amadi Enikuki tribe ki mahutam ayek sengba furup ki maming oina hapkadabani Asengba furup laitragana listagi loktokadabani demand sing asi numit mapani phawagi manungda thabak oina onthoktrabadi yelaumi furup sing kanjanabagi dama August 13 ki ayuk pung 3 dagi nungthil pung 3 phawba state pumbagi oina general strike tawgani masida maitai ising lining laisol primary school sing amadi essential service sing dadi council loi haire hauji maraktana break amatang laujari Why try hard? Blue Sense London by Design store now open at NGS Building number 78 Changangai Airport Road, Imphal. Contact number 7085916280. Hakchangi labor solakpadagi producing attaba hakchang choktarba tumma chaba yaraktaba khong hama nungayaktaba singidamak amatta nairaba upaidi Jolib syrup amasung Jolib capsule ho chanmini sinabiyo Goods and Services Tax GST da register tawiraba taxpayer khudingmakna matam chana GSTR 3B monthly return file tawiyu July thagi GSTR 3B return file tawbagi aroiba numiti lakliba August gitang kundani sale changdana return file tawnabagi damakta Old Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery. Now Manipur's favorite bakery. Break itungda taram na oksari makataba pawda ngarang numidang thokeba accident amada estar ama amang ata thokre miyoi amata asok apandiya hodre thokdok asing ngarang numidang pung tara makhairom taba matamda Borompat police station gi manung sanba khurai thoiding jam lekai de thokibani Imphal Ukrul Lambida Imphal tamna lakiba laingoi puba tata truck MN052058 na lamlong bazar yoramdai lambi gi nakanda khamduna leba estar ama thomjin kibaga loinana manak nakpada leba electric pole da thomjin ki tata truck asi itham moirang purel dagi sanasam sawba kawba amagini estar asina khurai thoiding jam lekai dagi khumujam Alex kawba amagini haire Amaramda thakdok aduna maram oiduna sohalaba electric pole amadi atatba wire sing mari lenaba department na semjinbagi thabak jathaba hokre ngarangi thakdok aduda ISTB network service ki provider oiriba Discover super cable ge main line tatkre masina maram oiduna service provider asigi jaga singda pungkhara cable yengba phangloi deuri Socialist Students Union of Manipur gi President Oiramba Nongthombam Sanahal Union asigi President Oidraba Miyoini Union asibu miyamda lana uhannaba Manipur lengakna sinbigano haina General Secretary Busan Longjamna phongdokre
Wafam asi Kaisampat Laisom Lairakta Laiba Union asigi office da pangthokiba pawmisinga unabada phongdokhibani mahakna makhatana duna haukiba August 10 da sanahalgi imung manungna lub asida imung manungi oiba kudong sadaba kaya laibana mahakpo union gi president gi thawpubadagi potha hannaba cherol ama tharakhi madugi matung ina union gi oiba executive mifam ama phamlaba matungda sanahalbo union asidagi potha hannaba cherol miyamda khanghanki Maramasina hojik lairiba lengak asina sanahalbo union asigi president haibasi yumpham yaudabani mahaki mathakta siriba maral asi kadai phauba chumbage haibadu yangsingani karigumba semjin sajanba maral oiramlabadi ain gi mateng logani amaromda kanagumba kharana social media da union asibu mingcha thinaba warol kaya thagalakpa thengnare masi makhatana tawbiganu karigumba makhatana chatharak labadi union asina chapchana thengnagani haiki Komen thobam sanahal asi atopa lalhulu amagi mingda fare loni na mahasi hogji SSU ngi president oiri haidana khoi phongpa ngangba thengajare masidi yamna aranba phom yaudaba pawni haiba aron sidi tanagum makhrana thawin sindagi lenga kamanaraga khoi SSU embo mingcha thina khonabani haina lawi pakti lup asig mai lena khidraba misak amakhakni loni na sanahal fabagi matang asida makhata ba pawsing tarakpa taragadi maduda japchana SSU na thengnagani amadi khongjang kaya sanchilagani habgi sem sawat adu lejare Analayang da mari leina ba thabak tharam singda Indigenous People Association of Kanglai Park ipakna biyang sanglagani haina khangalakli zerol cinema khataraduna Manipur gi tongan ba medical department ka mari leina na thabak tawriba sarkar gi doctor singna laita laira gi saitheng phanglaba miyoi singbu mateng pangnana bagi matam oire hairi Private hospital da practice tawriba sarkar gi employees doctor singna yaribe makhai masa gi hospital da practice tawduna professional ethics ngakna chakhotpa samajama purakna ba amadi lairba prajabu kannana bakhotna bada achauba thawdang lomina bagi matam oire hairi kanagumba doctor amana patient ki apambagi matung ina private practice tangai phadana tawba tarabasu office hour ki matam ayuki pung 8 dagina numidang wairam pung 4 gi matungda oina tawnana ba khangalakli Thawbal Municipal Council na numit khudingi Thawbal Kaithelgi manungi mathak amadi makha sengdoklamba adu numit mari mangani gi mamangdagi lepkhiduna Kaithel asigi manungi mafam kayada amot akaina pik thale hairi Thawbal Kaithel mathak makha apunmagi president AK Sundarina Kaithel manungda numidangi matamda mai piramba adu su lepkhre Kaithel gi toilet ani maksu ising phangada baga loinana solon sinduna thamkhre mari lena basingna Kaithel asi mahusagum tarutana na thamnana bahon abiyu haiki Mangani sore mutba adagi kano ritin gu ising yom ta pi dre to ko ndara dum lai adu amol akan ikhandana nai ben buna makse nungai ta kana hisu ko amata pena dre aduna mari le na ba authority na akan mangin ta sambi kana tadi ragi yang biraga awa ba se authority yang biraga ko ni Integrated Farming System Processing and Marketing of Farm Products Haibahiramda numit nini supna jathagada ba training program amang asidagi Thawbalgi KBK da pangthokhrei lawmit chamaromna saruk yaba training program hogdokpagi thoramda ICAR Meghalaya gi Principal Scientist Dr. A Arun Kumar Manipur Small Farmers Agri Business Consortium gi Project Coordinator MS Khaidem KBK Thawbalgi Senior Scientist Jasma Rani amadi District Veterinary Officer Samjai namaru oiba miyoi sing oina saruk yakhi Project Coordinator MS Khaidemna lising ani kunithoi da longmi singi income double ohengani haikiba pandam adu phanghanna bagidamak training program asi pangthokpani haiki ICAR Meghalaya gi Principal Scientist Dr. A Arun Kumar na longmi singna KBK ga anoba technology sizinaduna pothok hengat hanaba honabiyu haiki National Deworming Day ga mari lenena ani suba tangkaki oina Wisdom Foundation khangaboki mahairoi singda til naitana bahidak pijakre thasigi tarada pijaba warhoba sing ngasi pijaduna mahairoi chamri rom hidak phangan bangamle ngasigi thorom aduda mahairoi amadi oja singna Prime Minister oiramba Atal Bihari gi mafamda minute ani tumina leptuna awapa phangdokhi Maino Kuman Maizau Purena Iba Likun Goba Lairik Amangasi Lamboy Kongnang Kongda Laiba Maiden Laisong the Fongkre Thoramatuda Art and Culture Git Joint Director Oiramba Sapam Sa Baigya Amadi Maizau Kayasu Saruk Yaki Aiba Maino Kumana Lairik Asi Horak Libana Hasingda Tongan Ba Lausing Gyan Pangadara Kanbadagi Ibani Haiki
Lois of Manipur Koba Tabak Pangdaba Nahasing Punsilga Semba Company Amana Putoksaba Polam Singh Manipur Press Club that launch Tokre Thoromaduda Classic Group ki provider Dr. TSW DC Impal West Naurem Prabin Amadi Company Asigi proprietor and Prasantana Singba Myoy Singh Saruk Yaki Ngasi launch Tokiba Polam Singh Adudi Dishwash Toilet Cleaner Amadi Finalni and Prasantana Manipur asi pothok pagi potential yamna leibelamdam amani nahasingra government ki thabak ngaibe khaki mahutta masana mapu oizabalam biromda changsilabadi captive market oina leiriba asidegi kanmangam gani haiki Kangla Diagnostic Center Rims Road ki Marirak Suba Foundation de Gamari Lena na Terra Children Home amade Takel Patalaiba Observation Home the Leba Angang Singda Boy Column Nungtigi Season Nanaba Polam Amade Sana Konabagi Polam Sing Yantokre Center Asigi Managing Director Newton Ningombada Hope the Lady Ba Angang Singna Nalayang Bagitarkar Oirakpada Center Resina Pangbaya Bamating Pangani Haiki Arabti Makalaikai Ukumayada Nupigi Asiba Haksang Ama Lairam Lehaidi Octagon Shopping Complex ngasi tangmoiban ABC Godown manakta hangdokre Loyal Venture Private Limited na sinduna pangthokiba complex hangdokpagi thorom aduda Imphal West ki SP Jogasandra Imphal East ki SP K Megasandra amadi MOBC ki Director Uttam Singh Su saruk yaki Amaramda tangmoiban Senapati Lekai da GM Departmental Store amasu hangdokre Pukrambam Memi Sanu Kaubi Sahi Kuntaruklom Surabi Ikau Bazar Dagi Nupi Ama Chatkiba Tang Taramarida Mayam Dagi Tokibedagi Ngasi Pau Bahanzilaktre Kanagumasingna Mahakpu Tengnabirabadi Manak Nakpa Police Station da Pau PBU Haina Cycle Police Station na Kangalakli Hausi Sanabagi Pau Amu Pizari Ngasigi sana bagi pauda hayeng dagi hogadori patara Nepal suba Asian Games da India gi mahut sinduna usu masana da kwaksifai mayalekai dagi rosibina saruk yagadori ba asida Bistupur District Usu Association na harau nungai ba phongdok pagaloina na medal lawrak pa oira sanu hairi Games asida saruk yariba wai sana thoisu mai paglak pa oira sanu hairi Yoga Training and Research Center Manipur gi Kuntramapan Suba Foundation de Gamari Lenana Sagolban Tera Sapam Lerak Talaiba Juvenile Club Multipurpose Holder Center amaso hangdokre ngasi center ado hangdokpagi thoramda RIMS ki Psychiatric Department ki Head Professor Dr. R.K. Lenin Yoga Training and Research Center Manipur gi Founder H. Jadumani T.H. Manglem Ex-Secretary K. Rasmani Amadi and Hospital ge Hanagi Medical Superintendent Dr. Y. Bazauna Singbana Thoiba Mithunglen Sing Oina Saruk Yaki Thorumga Mari Lenana Dr. R.K. Lenin na Mioy Bagi Pukning Haksang Wakal Nungay na Thambada Yoga na Atsoba Tawdang Lauri Yoga haibasi yumda laina tawba yaba sajen makal amani Prithibi ki oina yoga bu nongma nongmagi pambay hengana ragliba asida lamdam asisu yoksanduna nada yektana santi oina hingba lamdam ama oina ba ikoi punna honaminarasi haiki Sandigada handak pangthokiba taret suba Federation Cup ta team champion oirakraba Manipur gi oina saruk yaruba Huyan Lalong thang tage sanaroi sing miyamna ngasi harau tayamna okre Manipur gi team asibu Laistrom Laikai gi Pradhan Jona Kodol tamduna ikai khumnaba utki Ziribam da Zathari Batara Manga Suba Chandam Inunganbi Memorial Mini Boys Football Tournament ki ngasi sanakiba match ta Mokomlung FC na Lalpani SYC Bugol ani amada thoikre hayeng SDNYC Zirighat amadi PYC Phaitol sanagani Hauzik makata ba sanabagi pau boya ning thokjamdagi amuk phangbigani Unit kunma thoigi nupa macha amadi nupi macha saibi sanaroi sani yangkhai na saruk yaduna tha sigi tang tara taruk tegi category manga da athoi ahen tanaduna Khomalampak Sports Complex ki indoor stadium da sathariba Ahan Basintak Poren Ningsing Mana Grandmaster Trophy Kuntrom Risuba Stelaban Mini Sub Junior Cadet Junior Amadi Senior Sebi Championship ki ngasi nini sanba nimit ki KG Kundagi kunmanga phawgi Mini Boys ki pangthokibada Bcom Nongadagi ke ai singlen sanana ahan ba Mehuls team e khongmangi o Yohen bana ani suba Misikol Khurai Konsam lekagi e Lanchenba madi Zirika Ziribamgi M Max na ahumso position takhi
केजी 15-30 फाउबगी मिनी बॉयज की पांगथोखिबदा IKTTA कक्सिंगी KSH मनी मटुमना अहानबा लिगलम पोरमपाट की के लंचेन बना अनिशुबा मिहुल स्टिम्बी खोमनगी के श्रीनिवास अमरी EEA टीम ए यांगंग पोपीगी S दिनेशना अहुमसु पोइसन ताखी केजी 10-15 फाउबगी मिनी गर्ल्स की पांगथोखिबदा मिसिखोल खुराई कोनसम लेकाई की लरेलापम प्रीति मलाना अहानबा MISL SS पंगई W मघनाना अनिशुबा मिहुल्स खोमनगी A याइसेनबी अमरी EEA टीम ए यांगंग पोपीगी S मेलेनोक्सीना अहुमसु पोइसन ताखी केजी 15-30 फाउबगी मिनी गर्ल्स की पांगथोखिबदना मिटाक्सी कोंग खेत्री लेकाई की M मेथीना अहानबा मिसिखोल खुराई कोनसम लेकाई की M अलिकाना अनिशुबा मिहुल्स टीम बी खोमनगी A पोइनुंगान बी अमरी मिहुल्स टीम A खोमनगी W लंथोइंगान बीना अहुमसु पोइसन ताखरे मणिपुर की नाट की ओइबा मसाना अमोइरिबा कांग मणिपुर की मांगखिदनबा अमदी मसाना से हेना सखुलहनबगी पांडमदा मणिपुर कांग एसोसिएशन की मियंग मखादा इबुधौ वांगपुरेन खाना चौबा कांग कमिटी ने सिंधुना थासी की तांग 12 दगी कांखुत 19 ग्रुप मरी थोंना खाइरोक्तुना IWKK कांगचंग कोंगबा मखा नांदैबम लेकै लाइकोंदा चथरिबा मंगा सुबा थोंगाम साजौ मेमोरियल मिक्स केंद्र वाइज लिकम नॉकआउट कांग टूर्नामेंट की ngasi sanakhiba match ta थोंजू केंद्र कांखुत टिम्बीना थांगमैबन केंद्र कांखुतपु पांजल 13-12 दा माइथिबा पीखरे हयेंग कांगसंग असिदा कैसामथोंग केंद्र कांखुत अमदी ओइनाम केंद्र कांखुत का सानगने थागसरी बोये हौजिक मखाताना इंगासागी पाव अमुक फंगबिगनी इन्वायरमेंट डायरेक्टरेट की फंगखिबा ngasi goikiba ingasa amati nugjugi pawda khwaidigi sakhiba celsius degree 39.3 khwaidigi ingba celsius degree 38 नुक्सित याव इसिंग मनल के चांग मैक्सिमम दसादा 43.3 मिनिमम दसादा 53.3 ओइखि ngasi gi nong sukhi bagi sang 2.32 मिलीमीटर ने हौजिक अरोइबदा मरु ओइबा पाव अमुक कांग्रेस समदि बीजेपी ना अमना अमाबु मराल थंगजिनबगी महुत्ता मणिपुर कन्ननबा होनमिनबने हेना फगनी हाइना UCM की प्रेसिडेंट सुनील करामना हाइख्रे डिस्ट्रिक्ट पुलिस जिरिबामना आइन यादबा मिटोप सिंगचंगलकपा थिंगननबा लौखटपा खोंथांग दंगसी ट्रेन दा लाकपा मियो यांखैनिथोय चेचांग यावरमदबदगी हलनख्रे अमदी भारत की प्राइम मिनिस्टर अहुमलक ओइरमलबा अटल बिहारी वाजपेयी की अरोइबा मथौ मंगम पांगथोख्रे ngasi goi na di ISTV ne pijaba manipuri paw matang asita losinjari meng tabiri pa pumnamakpo amuka hana kurumjari